ꯑꯗꯨ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯅꯤꯀꯦꯁ ꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯦꯜꯁꯀ ꯀ꯭ꯔꯦꯛ ꯇꯧꯔꯛꯄꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯅꯤꯀꯦꯁ ꯀꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯁꯨꯝ ꯂꯩꯖꯕ ꯐꯥꯔꯁ ꯁꯦꯜꯁꯇ 1,50,000 ꯒꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ. It's not easy. Ladies and gentlemen, welcome everyone. Today I'm your host Thokchom Surmangol Singh. Today I'm bringing you another podcast, The Ultimate Marketing Game Plan. So today we'll be talking about how you can win this game if you follow the proper blueprint. For the next 60 days, we don't have to wait for like another 6 months, 1 year, 2 years. If you have the proper blueprint with you and you understand how to execute the process so that you can crack your first sales like Nikesh. So, ma'am, aina ngasigi podcast sida special oina aigi student ko ama ina purei ma'am gi damakta sigi podcast sida gi ma'am na kari tamjahudeno habajimadi par loi muktabiu soidamaki sigi podcast sida adumgi life change ogadaba ko yam thi yorokani especially Manipur da leibiriba naha ma'am ma ko huji kari tawdeno khangdaba kadai chattuno karamba lambi da chattuno adu tawsingadra ada tawsingadra graduation loisalakpa life tamba huzalakpa ko ado current education je tamjaluraga aduduna future da kari oidono habse kitang huzik matam da di warning aduna akhodi mainly naha ma'am da focus tawjaraga akhodi niyom chumna skill tapne especially on digital marketing. So on the other side of the screen, we have Nikesh Nongtombam. So welcome Nikesh to my ultimate marketing game plan. The Nikesh Nahaki Horpam Kadaide Horpano Nikesh Kom. Nikesh Original Kasui. Amtang introduction, first introduction to Tokyo. Sarna yamna nungarba hadi program asu invite tawbirbiram ta yamna haningai tan saw thagal phonglo sori aigi mi Nikesh Nongtombam ai salam dagi ne aduga aigi naupi maga aiga sinakot anidang oijabane aduga akoi ji sargi oina akoi je yaranba first base student oijani ado Nikesh gi baba ima gi mingdi ke kauge kamaina Nikesh kamai khonara kige ko leidana hanadi Nikesh kamaina karamba lambi imda leramge haide kaidor leibiramge hana akoi sigi kano sida Asur Academy chang tu mamangda aigi bagi mingna Nongtom Noren aduga aigi magi mingna Nongtom Nawi Devi ado aina sigi je changchi mamangda aije hana yan hana aije network marketing haidare network marketing toromeba toromba je aije dum tawbadi abo torome hana di network marketing di kitang kallingai matamdana kita baklaw lakwa aduga kitang tapthagi ran tawgiba matamduda ado Whenever I class 2 but I don't put in marketing that home and I experience pangre. Adubu Yam the live of Tiba Haitagadi and marketing do adult lep correct Yagite. Yagi the button that I talked to Matam Haitagadi, Aimaje Adumatam Nare Ipoche no Kandi, Manipuri and Baganda, Maje ovary cancer confirmed tar. Adu confirm tare hadi adu matam da ai faidagi yamna tough foi matam ne habadi paisa su hana tho amaga tho to matam oigiba adagi hadi ima nasala matam oigiba naribul na nang tang high volume tardi wa haji tang relax to ngam ngadabdo adu matam da sing ngam bide adu matam da aina di hadi yum hadi online dagi platform dagi paisa tan ba yai je khaji di khangba adu kamdong na kamai tan ngani habi idea do kem ta lagi deba adubo ai still matamdu sum thona thi haidi YouTube da easiest way da kamana pona ne bisa tangani how to have na chimchi ai am to thi do ai phangide adu haidi apply to wi ya da na dum ngata ne nam di moi view sham ngata ne wona semai ba content nam do adu ya gi de matamdu da adubo aina sargi video je ai thengna pane ba thengna matamdu da aina hamba sargi da tak matam da haidi ngak tang gi oi pot haidi focus ro ta la te ba I am like evergreen or we are posted a focus or attack we aina Sardag aina proposal Podosidagina aina had career mo in shame again in a career is shaming so you may already guide the wide shame do not touching a county. Yes, I touching a see you in a school when a Manipura had later Ponina Palm the palm and a man you change it. The water more command told you know happiness in County. Come the Manamaraga, I did a scare my approaching general advantage of the low beaver. Even anyone is low beaver.
ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯔꯥꯏꯠ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯐꯪꯉ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕꯅꯦꯅ ꯑꯩꯗꯤ ꯋꯥꯈꯜ ꯂꯧꯖꯩ. Okay, Nikesh, yam thina nuai ko Nikesh na sumaina thokpirakna ko koi Manipur sidi picture yam pi imalabak sidagi sugumba myam ama success story je generate tawgi targadi ko lehuriba akoigi future generation jisu aduki matik koi Manipur je ko mit mai pangna ko international platform ngai da lak targadi Manipur da su koi ju pasa wanai mam so wanaroi mapalam de na koi pasa pusala ni ba ado sidai sida aina Nikesh yam hungjaning se hujuri Manipur da yamna trending oiba haida koi scam gi gi karagi ko mingonda mitrang khara tawraga hadi ngatangi mi mamit pen na bakra leidana adumba tawbiraga ko ai ngonda su laki ko ai satra na ama aina su bukta train taw ko tamna scam tawbi ba khotki ba ado Nikesh tadi hujik ko kari lesson tam horoge ba adumba mamang da fellow su yamani si changa matung deidi ko 6 days challenge sang ku matung deidi kari lesson tam Nikesh summa myam de urappa matam na kai feel tawke ba tasengna haidi properly transform tawre haidar adubu akoida mamang si 60 days awri mamang da akoida 7 days challenge tawgiba 7 days challenge da adugimati akoi haidi hana khalamba thaina khalamba wakhal londo 7 days sang padabu phanam change tawrabane ba adubu 60 days yaw matam di hadi totally hana 7 days change tawriba dana aduri dama ama hene change tawreba habdi akoina khangi podo hana di maming tang khangam bodo hosti deeply oina haiba chungdurin kuthana khangba horeba aduna masi khang pada idi akoida lakadaba hadi online ge fraud scam sing de jo akoina ignore tawba ngammeba aduga hojik leiba hadi digital platform se irajida hoju changjalaga akoi yawba ngammeba aduga sidana sida akoina tamai je sida sida digital tang natana hadi akoi business se hadi kamdona proper way da hadi am initial lagi hai makhadagi hongna akoi proper way da chatkadabani haibana chingmasing je adugumati ahemba knowledge mama akoi khanghe sidagi adubu 60 days se completely oidri adubu oirak amatamdari hadi pura perfect oirani na ichana direct dum khanjare Nikesh aduga Nikesh na sigi kano journey hawalakpada ko hojpui nang warm up ore han banangi first client crack to khare ko adi chamba ama kana gumba amana kaimta hijadaba koi technology skill ga lejadaba adi sigumba ko adi id like am tam hodre ko id class 12 book tam tamawi adagi akhoi kano haida ne blog to bi haida my journey jidam samthanda haidi aidi haidong ma khoi mioi ba sum leidana samthanda khoi gi ke hani aidi ngamdong mande haidi noi ma ma to noidi an experience le mani kholong ado Nikesh hana nang kai experience le geba guess kede si matang de ai suai le tabi lang chun haibadi sumaya tan ba yai di khanga kamaina tan duno karam step chang duno haibana ching baching ai kem khangte ba adu sidati sukang khangda mim jurum changa ga dum haiba yare ba adu sida kenomdi changi kari changam da hadi hayo talai poje akoina yam thuna apply to wa ma hadi chada yamna dedicate to wam didaka ole sidang chang atai kem ta hida la su dum hadi akoina pamye platform do adu di yong na chapang amni ba Nikesh na hana di Nikesh kai mina di khalong mani us Nikesh am experience lem do mali course combined tournament 43 days ta my first client combined crack to rino khot krino do Nikesh sigi potse ko mayam da combined wrong when proof to bayani nang some idea habadi akoina ji takliba ji 60 days da akoina takliba haji sarna numit kuding taklai approaching je akoina numti apply to am jaga laiba apply to report akoina apply to phadam da akoina haji step je khaji ti dum uba horani ba aduga apply to bodana mo hena digest to bodam ne to matam da akoina haji taklai potom digest to ba to matam no apply to masi matam da akoina haji akoina pami poto haji mayam thajada poto koi proof to ngam ni moida haji sije li ha la li ha pot na ching machine do adubu horko matam da di akoina haiba to matam da haji mayam sinja na mani moi to je fraud ni thajade adai adun haiba machine mayam haibi ba adubu akoi do haiba haji statement do akoina la le haina unna bajam ta koi ju haji kana ba haji kana kona ri haita awesome okay aduga Nikesh ki akoi gi laiba journey jida ko sidagi chahi ani matung di ko Nikesh je karamba hadi kari tawige kai de khallige ba hoji nang hoji warming up pude aura so hok tangai na
ꯊꯣꯛꯇꯉꯥꯏꯁꯨ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯉꯦ ꯑꯗꯣ ꯀ꯭ꯂꯥꯏꯟꯁꯦ ꯆꯝꯃꯤ ꯆꯥꯝꯃꯉꯥ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯥꯏꯟꯁꯦ ꯅꯪ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯃꯤꯅꯗꯤ ꯈꯜꯂꯝ ꯃꯤ ꯃꯤꯄꯨꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯜꯁ ꯇꯧꯔꯗꯤ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯔꯅꯤ ꯁꯨꯝꯕ ꯀꯣꯟꯁꯦꯞ ꯈꯔ ꯂꯩꯗꯅ ꯑꯗꯣ ꯅꯤꯀꯦꯁꯀꯤ ꯑꯣꯏꯅꯗꯤ ꯀꯣ ꯅꯤꯀꯦꯁ ꯍꯧꯖꯤꯛ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯐꯖꯅ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯠ ꯌꯣꯟꯕꯁꯤꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯕ ꯀ꯭ꯂꯥꯏꯟ ꯑꯍꯨꯝ ꯃꯔꯤꯈꯛ ꯇꯧꯔꯒ ꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯀꯣꯟꯁꯦꯞ ꯂꯩꯒꯦꯕ ꯁꯤꯒꯨꯝꯕꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯗꯛꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯌꯣꯟꯗꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯤ ꯆꯥꯝ ꯆꯅꯤꯗꯤ ꯑꯩꯈꯣꯏ ꯌꯣꯟꯕ ꯃꯊꯧ ꯇꯥꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯟ ꯃꯔꯤ ꯃꯉꯥꯇꯪ ꯐꯪꯈ꯭ꯔ ꯂꯣꯏꯔꯦꯕ ꯐꯪꯒꯗꯕ ꯍꯥꯏꯗꯤ ꯀ꯭ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯁꯥꯔꯚꯤꯁꯇꯣ ꯑꯩꯈꯣꯏꯅ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯍꯥꯏꯗꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯤꯕ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯀꯤ ꯊꯥ ꯑꯃꯒꯤ ꯊꯥ ꯑꯅꯤꯒꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯇꯧꯔꯒ ꯆꯪꯁꯤꯜꯂꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯣꯡ ꯇꯔꯝꯒꯤ ꯚꯤꯖꯟꯗ ꯑꯣꯏꯅ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯩꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯄꯣꯠꯁꯦ ꯃꯈꯣꯏꯗ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯀ꯭ꯂꯥꯏꯟ ꯃꯌꯥꯝ ꯑꯃ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯕꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯆꯠꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯂꯩ ꯐ꯭ꯌꯨꯆꯔꯗꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ 1-2 yearsꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯒꯤ ꯄ꯭ꯂꯥꯟꯗ ꯑꯗꯨꯝ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯌꯦꯁ ꯌꯥꯝ ꯐꯩꯀꯣ ꯃꯅꯤꯄꯨꯔꯗ ꯈꯤꯇꯪ ꯂꯩꯇꯕꯤꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏ ꯐꯗꯦ ꯀꯣ ꯑꯗꯨ ꯗꯤꯖꯤꯇꯦꯜꯒꯤ ꯀꯣ ꯃꯌꯥꯝ ꯁꯤꯗꯗꯤ ꯑꯩꯅ ꯌꯥꯝꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯁꯤꯗꯤꯅꯦ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃꯅ ꯀꯣ ꯑꯗꯨꯝ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯌꯥꯎꯗꯕ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃꯇ ꯁꯨꯝ ꯍꯥꯏꯔꯛꯑꯣꯕ ꯍꯦꯜꯊ ꯀꯦꯌꯔꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯗꯩ एजुकेशन सेक्टर होएगरा अदुकी मतिक चंगम दौने में अदु यामना फवम हाइगेबो हुजिक इंडिया दा हारसेबा वर्ल्ड दा हारसेबा को सिदै हिदा अखोइगी कनोगी डिजिटल गी प्लेटफॉर्म दिदा मोइना सिनरिबा चैनल म्याम दि चम चम्बा को अखोइगुम्बा मचा अमना अखोइजु दुम सिनबा याइबा समना हाइबा अखोइगी कंपनी केएफसी हारसेबा केएफसी ना अखोइगी फेसबुक हाइबा प्लेटफॉर्म जे मोइजु सिनैनेबा को केएफसी दी बजेट याम लई अखोइदी बजेट लई नतेबा दो सेम थिंग नंगना याम स्किलफुल लई तारगदी मोइगी केएफसी ना सिनरिबा प्लेटफॉर्म दो अखोइजु सिनबा याइदना चमनाना सेम थिंग को अदुना को हुजिकती कंपनी अचौबा हाइबा मचा हाइबा बजेट की खतनेबा मोइना पैसा याम पाइबा खतनेबा अदो सिनरिबा खुचु खुलाइदी नंगजु पाइबा ngami को सिजना आइगी concept दा आइना हाइजनिंग बा हाइताय को डिजिटल मार्केटिंग या नंग हाइतादि अदु यामदु चावी को सिगिजा अदा अखोइना हाइजबा स्पेसिफिकली को अमखतंग हाना हायु मथंग मथंग दुम हापुकनी सिदि कंपलसरी ने अदो निकेश की कनोसे हाइदि सिगी बिजनेस से चांगपजे हाइदि मिशन नमग लोइना नदि चांगमगनी बे हेक्ता पंचंग नदि चांगमोबा आई सिमदि तौरगे को अखोइगी मणिपुर कनो इमालबाग सिदा करिगुम अमदि आई फुटप्रिंट नमदि थममगे गानी सुम खंजब्रो निकेश ना खले अदो हजिक अइना हजिक लेजरिबा हाइगी डेजिग्नेशन हाइ तारगदि अइजे ट्राफिक कन्वर्जन स्पेशलिस्ट ओना लेजरबनेबो अदो अइना हजिक चंजरिबा मिशन हाइ तारगदि अखोइना हजिक मणिपुरदा बिजनेस मफाउ मयाम अदुक मतिक लैबा लैबा सिंजे मखोइजे हजिक हाइदि स्कोप ते अदुक मतिक पिएबा अदु हाइबा डिजिटल हाइबा प्लेटफॉर्म जदि स्कोप ते अदुक मतिक चावेबा हाइदि इवन अखोइ इंटरनेशनल ग्लोब दा अखोइ पुलप हाइदि तौबा याएबा अदो तसिंगना हान लैरमिबा अखोइगी ट्रेडिशनल बिजनेस से अखोइ business owner sing je modern business da proper haidi proper gi way do aina piu pameba plus mayam business owner mayam ma adugi mati help to gena ayo khala changjarakpani do si swana apna digital platform da proper targadi akoi economy da so akoi growth oirani ba haibadi akoi atop international sing da gi apna proper ngam targadi akoi manipuri growth so economy so akoi growth le kadani ba अदुगा याम फजैको निकेशना हुजिक हाइबिरिबा अखोइगी मणिपुरदा ट्रेडिशनल हाइदि तौजरम्बा बिजनेस कैदो डिजिटल लोन लय फॉर्म उनखलक तारगदी को असाइगी निकेशकी डेजिग्नेशन जु याम फजरे को ट्रैफिक कन्वर्जन स्पेशलिस्ट हाइबनिबा मी पोको खुदिमक से लोनमक सेल्स ऑन्थोरागदी को मिपुम खुदिमक ना पामनी अदुगा ट्रेडिशनल दा तौबिरिबा चिनाउ मयाम अमा को यारगदी अयो खलोंददी हुजिक मतमदे डिजिटल योबियु को अदुकी मतिक नहाकी बिजनेस दा को याम थुना काइन स्पीड अमा हेंगलकपा अमा नॉट ओनली दैट चाउटपजो अदुकी मतिक थुगलकनी डिजिटल ददे को सो अदो निकेश नंगना सिगी लंबी चंगलकपा मतमदा आइदि प्रॉपर
ꯀꯣ ꯕꯤꯖꯤꯅꯦꯁꯇꯤ ꯃꯤꯅ ꯇꯧꯅꯩꯅ ꯄꯪꯇꯧꯗꯗꯤ ꯇꯧꯅꯕ ꯅꯠꯇꯕ ꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯨꯄ꯭ꯔꯤꯟꯒꯨꯝꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯗꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯅꯠꯇ꯭ꯔꯒ ꯏꯁꯥ ꯏꯊꯟꯗ ꯁꯨꯝ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝꯁꯦ ꯈꯜꯂꯝꯒꯅꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯄꯌꯦꯡ ꯌꯦꯡꯉꯒ ꯐꯣꯂꯣ ꯄꯪꯇꯧꯗ ꯇꯧꯔꯒ ꯑꯗꯨꯅꯗꯤ ꯁꯛꯁꯦꯁꯇꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯈꯔ ꯋꯥꯅꯤ ꯑꯗꯣ ꯄ꯭ꯔꯣꯄꯔ ꯕ꯭ꯂꯨꯄ꯭ꯔꯤꯟ ꯑꯃꯒꯤ ꯃꯈꯥꯗ ꯇꯧ ꯇꯥꯔꯒꯗꯤ ꯅꯤꯀꯦꯁ what do you feel matam yam sang changgadra adai kamaina speed hengalakadra kai thamningi si wafamsida ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯠꯁꯤꯡꯁꯦ ꯍꯥꯏꯗꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯄꯥꯝꯃꯦꯕ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯀꯔꯣꯝꯗꯩ ꯆꯠꯀꯅꯤ ꯑꯗꯩ ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯟꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯀꯥꯟꯗ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯕ꯭ꯂꯨꯄ꯭ꯔꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯗꯣ ꯌꯧꯔꯛꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯣꯔꯇꯦꯖ ꯋꯦꯗ ꯑꯣꯏꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤꯕ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐ꯭ꯔꯦꯝꯋꯥꯔꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯔꯛꯑꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯆꯠꯄ ꯉꯝꯒꯅꯤꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯁꯤꯗ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕꯗꯤ ꯈꯔꯗꯤ ꯋꯥꯠꯂꯦ ꯃꯣꯏ ꯃꯃꯤꯡꯇꯪꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯐꯖꯅ ꯗꯦꯗꯤꯀꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯑꯃ ꯑꯣꯏꯕꯅꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯋꯥꯒꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯥꯒꯤ ꯃꯦꯟꯇꯔ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯦꯟꯇꯔꯗꯨꯅ ꯇꯥꯛꯏꯕ ꯄꯣꯠꯇꯨꯗ ꯃꯦꯟꯇꯔꯅ ꯇꯥꯛꯏꯕ ꯄꯣꯠꯁꯤꯡꯗꯨꯁꯨ ꯃꯉꯣꯟꯗ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯇꯥꯛꯂꯛꯏꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯥꯟꯗꯝꯗꯣ ꯌꯧꯕꯗ ꯌꯥꯝ ꯊꯨꯅ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯁꯨ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯑꯣꯏꯇꯥꯔꯁꯨ ꯃꯦꯟꯇꯔ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯅꯦ ꯍꯥꯏꯖꯅꯤꯡꯉꯤꯁꯦ yes ꯍꯥꯏꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏ ꯇꯥꯔꯒꯗꯤ ꯃꯥꯅ ꯆꯪꯒꯗꯕ ꯍꯥꯏꯗꯤ ꯂꯝꯕꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯟꯖꯜꯂꯛꯀꯅꯤ ꯀꯣ ꯑꯗꯒꯤ ꯅꯣꯠ ꯑꯣꯟꯂꯤ ꯗꯦꯠ ꯃꯥꯅ ꯁꯣꯏꯔꯛꯀꯗꯕ ꯂꯝꯕꯤꯗ ꯈꯨꯠ ꯄꯥꯏꯔ ꯇꯥꯛꯂꯛꯑꯒꯗꯤ ꯅꯪ ꯊꯣꯏꯗꯣ ꯁꯣꯏꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯗꯤ ꯐꯤꯗꯕꯦꯛ ꯑꯃ ꯄꯤꯕꯤ ꯇꯥꯔꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯛꯀꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗꯤ ꯏꯁꯥꯅ ꯁꯨꯝ ꯍꯣꯠꯅꯕꯁꯦ ꯌꯥꯝ ꯐꯩꯀꯣ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯕꯨ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯁꯖꯦꯁꯟꯗꯗꯤ ꯀꯣ ꯍꯦꯛ ꯑꯦꯁ ꯑ ꯕꯤꯒꯤꯅꯔ ꯑꯃ ꯑꯣꯏꯅꯗꯤ ꯑꯣꯖꯥ ꯈꯤꯇꯪ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯃꯥꯏ ꯃꯈꯥꯗ ꯐꯖꯅ ꯇꯧꯕꯤꯌꯨ ꯀꯣ ꯆꯍꯤ ꯑꯃꯅꯤꯗꯤ ꯐꯖꯅ ꯂꯨꯞꯊꯔꯒ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯐꯪꯅꯤ ꯑꯩꯁꯨ ꯇꯧꯔꯛꯏꯀꯣ ꯅꯤꯀꯦꯁ ꯑꯩꯁꯨ ꯀꯣ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯀꯣ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯀꯣ ꯂꯨꯞꯊꯔ ꯑꯩ ꯐꯖꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯅꯤꯀꯦꯁ ꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯦꯜꯁꯀ ꯀ꯭ꯔꯦꯛ ꯇꯧꯔꯛꯄꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯅꯤꯀꯦꯁ ꯀꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯁꯨꯝ ꯂꯩꯖꯕ ꯐꯥꯔꯁ ꯁꯦꯜꯁꯇ 1,50,000 ꯒꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯏꯠꯁ ꯅꯣꯠ ꯏꯖꯤ ꯑꯩꯅ ꯀꯩꯅꯣꯗꯨꯕ ꯑꯩ ꯄꯨꯟꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯈꯜꯂꯨꯗꯦꯕ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯁ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯁ 1,50,000ꯒꯤ ꯗꯤꯜ ꯀ꯭ꯂꯣꯁ ꯇꯧꯒꯦ ꯀꯥꯏꯅ ꯅꯪ ꯐꯤꯜ ꯇꯧꯈꯤꯕ꯭ꯔꯥ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯉꯛꯄꯗꯤ ꯐꯥꯎꯏ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯁꯨ ꯊꯥꯖꯗꯦ 60 daysꯇ ꯁꯨꯃꯥꯏꯅ ꯀ꯭ꯔꯦꯛ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯁꯥꯔ ꯍꯣꯏꯅ ꯇꯥꯛꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕ ꯃꯇꯝꯗ ꯃꯇꯣꯟꯗ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯗꯨꯝ ꯏꯅꯖꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯊꯥꯖꯔ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯦꯆꯤꯞ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯀ꯭ꯔꯦꯛ ꯇꯧꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯕꯗꯤ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯍꯤꯡ ꯈꯔ ꯇꯨꯝꯃꯛꯇꯕꯒꯤ ꯃꯍꯤꯗꯤ ꯈꯔ ꯌꯥꯜꯂꯛꯑꯕ꯭ꯔꯥꯅ ꯑꯩ ꯋꯥꯈꯜꯗ ꯑꯩꯅ ꯈꯟꯖꯔꯤ ꯅꯤꯀꯦꯁ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯨꯡꯊꯤꯟꯁꯦ ꯐꯖꯅ ꯇꯨꯝꯗꯦꯀꯣ ꯇꯨꯝꯗꯦ ꯑꯗꯨꯝ 60 daysꯇ ꯌꯥꯎꯕꯤꯔꯝꯕ ꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯐꯤꯜ ꯇꯧꯔꯝꯒꯅꯤ ꯃꯤꯠ ꯀꯌꯥꯝ ꯄꯣꯝꯕ ꯀꯣ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗ ꯑꯗꯒꯤ ꯀꯣ ꯁꯤ ꯄꯩꯁꯥ ꯇꯥꯟꯕ ꯃꯇꯝꯗ ꯀꯣ ꯁꯣꯔꯠꯀꯠꯇ ꯇꯥꯜꯂꯛꯑꯕ ꯋꯥꯗꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯕ ꯁꯤꯃ ꯃꯌꯥꯝ ꯊꯥꯖꯕꯤꯔꯣꯅꯨꯀꯣ ꯀꯣ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯂꯦꯟꯖꯦꯁ ꯑꯗꯨꯝ ꯂꯩꯅꯤ ꯀꯝꯄꯜꯁꯔꯤꯅꯦ ꯀꯣ ꯄꯩꯁꯥ ꯇꯥꯟꯕ ꯈꯨꯗꯤꯡꯃꯛꯇ ꯅꯁꯥꯒꯤ ꯑꯦꯐꯔꯠ ꯊꯥꯗꯔꯛꯇ꯭ꯔꯕ ꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯁꯣꯔꯠꯀꯠꯀ ꯇꯧꯔ ꯑꯗꯨꯃ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯝꯕꯗꯗꯤ ꯀꯣ ꯏꯁꯥꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯨꯗꯤ ꯃꯒꯨꯟ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯅ ꯑꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯣ ꯑꯗꯨꯗ ꯄꯩꯁా ꯏꯟꯚꯦꯁ ꯇꯧꯔꯣ ꯑꯗꯨꯒ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯑꯗꯨꯝꯕ ꯁꯨꯡꯊꯥ ꯊꯥꯖꯕꯤꯔꯣꯅꯨ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯇꯣꯏꯅꯣꯗꯣ ꯍꯪꯉꯣ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯀꯦꯁꯅ ꯍꯥꯏꯔꯤꯗꯣꯀꯣ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯅ ꯍꯥꯏꯗꯣ ꯅꯤꯀꯦꯁ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ ꯊꯦꯡꯅ ꯇꯧꯗ꯭ꯔꯥꯅꯦ ꯊꯦꯡꯕ 1:30 ꯑꯗꯨꯝ ꯇꯥꯕ ꯌꯥꯎꯋꯦ ꯅꯣꯡꯃꯇ ꯄꯨꯡꯈꯥꯏ ꯑꯃ ꯇꯥꯑ ꯂꯣꯏꯁꯟꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯌꯥꯎꯁꯨ ꯌꯥꯎꯔꯝꯃꯣꯏ ꯌꯥꯎꯗꯦ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯗꯤ ꯃꯤꯅꯤꯃꯝꯗ 2 ꯅꯠꯇ꯭ꯔ 3 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯀꯣ ꯁꯤꯒꯤ ꯖꯔꯅꯤ ꯆꯠꯃꯤꯟꯅꯕꯁꯦ ꯑꯗꯣ ꯄꯨꯟꯁꯤ ꯁꯥꯡꯅꯁꯨ ꯆꯠꯃꯤꯟꯅꯈꯤꯁꯤ ꯅꯤꯀꯦꯁ ꯀꯣ ꯁꯤꯗꯤ ꯖꯁ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯃꯈꯛꯇꯅꯤ ꯑꯗꯣ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯅꯤꯀꯦꯁꯀꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣ ꯀ꯭ꯂꯥꯏꯟꯁꯦ
ꯐꯪꯉꯛꯈꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔ ꯐꯪꯅꯤ ꯁꯨꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯨꯝꯕꯗꯤ ꯅꯤꯀꯦꯁ ꯃꯌꯥꯝꯗ ꯊꯝꯃꯝꯕ ꯌꯥꯕ꯭ꯔꯥ ꯖꯁ ꯅꯪꯅ ꯁꯨꯝ ꯂꯩꯗꯅ ꯃꯣꯏꯁꯨ ꯅꯤꯀꯦꯁꯇꯒꯤ ꯈꯔ ꯇꯝꯖꯍꯧꯁꯅꯣꯕ ꯀ꯭ꯂꯥꯏꯟ ꯊꯤꯕꯁꯦ ꯅꯤꯀꯦꯁ ꯋꯥꯕ꯭ꯔꯥ ꯅ ꯆꯦꯂꯦꯟꯖꯦꯁ ꯑꯣꯏꯕ꯭ꯔꯥ ꯑꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀ꯭ꯂꯥꯏꯟ 2-3 ꯐꯪꯕꯒꯤ ꯄꯣꯁꯤꯕꯜ ꯑꯣꯏꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯂꯩꯗꯅ ꯅꯤꯀꯦꯁ possible ꯑꯣꯏꯕ ꯌꯥꯕꯒꯤ ꯂꯝꯕꯤꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ proper client ꯑꯃ ꯊꯤꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯊꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯕ꯭ꯔꯥꯗꯤ ꯑꯗꯨꯃꯛꯁꯨ ꯂꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯝ ꯏꯜꯂꯒ ꯐꯣꯂꯣ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯥꯏ ꯑꯗꯨꯅ ꯂꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯁꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯏꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯁꯣꯔꯠꯀꯠ ꯑꯣꯏꯕ ꯌꯥꯕ ꯂꯝꯕꯤ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯟ ꯍꯥꯏꯇꯥꯔꯁꯨ ꯆꯍꯤ ꯑꯃꯁꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯏꯟ 3-4 ꯂꯩꯒ ꯇꯥꯔꯒꯗꯤ ꯏꯅꯐꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯊꯤꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯂꯩꯕ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯟ ꯐꯪꯉꯤꯕ ꯀ꯭ꯂꯥꯏꯟ 3-4ꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯕꯤꯔꯒ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯔꯤꯖꯜꯇ ꯑꯣꯏꯅ ꯄꯤꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏꯗꯤ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯦ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯀꯦꯁꯅ ꯊꯝꯕꯤꯔꯤꯕ ꯄꯣꯏꯟꯠꯁ ꯌꯦꯡꯉꯣ ꯀ꯭ꯂꯥꯏꯟ 5-6 ꯀꯣ ꯀ꯭ꯂꯥꯏꯟ 10-20 ꯊꯕꯛ ꯇꯧꯕꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯪꯒ ꯇꯧꯖꯔꯤꯕ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ 1 ꯑꯣꯏꯒꯦꯔꯥ 2 ꯑꯣꯏꯒꯦꯔꯥ 3 ꯑꯣꯏꯒꯦꯔꯥ ꯐꯖꯅ ꯃꯣꯏꯒ ꯇꯧꯕꯤꯌꯨ ꯀꯣ ꯑꯣꯚꯔ ꯗꯤꯂꯤꯚꯔꯅ ꯍꯥꯏꯒ꯭ꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ Because we are funnel architect, we are learner, we are faster, we are smarter, and we will over deliver to our society. ꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯔ ꯑꯩꯈꯣꯏ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯅꯦꯜ ꯑꯥꯔꯀꯤꯇꯦꯛ ꯀꯧꯏꯀꯣ ꯃꯌꯥꯝꯁꯤ ꯈꯪꯕ ꯌꯥꯎꯔꯒꯁꯨ ꯀꯣ ꯅꯤꯀꯦꯁꯁꯨ ꯐꯅꯦꯜ ꯑꯥꯔꯀꯤꯇꯦꯛꯅꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯣ ꯑꯗꯣ ꯅꯤꯀꯦꯁ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯅꯤꯀꯦꯁꯇ ꯍꯪꯖꯅꯤꯡꯉꯤꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯤꯗꯩꯁꯤꯗ ꯅꯤꯀꯦꯁꯀꯤ ꯑꯣꯏꯕ ꯀꯣ ꯑꯦꯁ ꯑꯦ digital marketers ꯑꯃ ꯑꯣꯏꯅ ꯅꯤꯀꯦꯁꯀꯤ best advice ꯑꯃ ꯀꯩ ꯄꯤꯅꯤꯡꯉꯦ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯧꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗ ꯂꯩꯗꯅ ꯃꯣꯏꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯁ ꯇꯤꯚꯤ ꯔꯦꯗꯤꯑꯣꯗ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯈꯔ ꯆꯂꯥꯏꯔꯒ ꯑꯗꯨꯝ ꯌꯥꯗꯧ ꯃꯥꯜꯂꯝꯒꯅꯤꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ 2024ꯅꯤ 21st centuryꯗ ꯁꯣ ꯅꯤꯀꯦꯁ ꯁꯤꯗꯩꯁꯤꯗ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯁꯤ ꯅꯪ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯌꯥꯝ ꯎꯔꯝꯒꯅꯤꯕ ꯑꯗꯨꯝ ꯀꯣ ꯁꯤ ꯃꯌꯥꯝꯁꯤꯗ ꯅꯤꯀꯦꯁꯀꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯀꯩ ꯄꯤꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯟꯇꯦꯛꯁꯁꯦ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ 100% ꯃꯅꯨꯡꯗ 90%ꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯋꯦꯕ ꯑꯗꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯐꯣꯀꯁ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯣꯛ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯇꯥꯔꯗꯤ ꯃꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛꯇꯤ ꯂꯩꯌꯦꯕ ꯂꯩꯇꯥꯔꯁꯨ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯈꯪꯉꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯄꯣꯛ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯒ꯭ꯔꯣꯠ ꯃꯌꯥꯝ ꯂꯥꯛꯀꯅꯤꯕ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯤꯕꯁꯤꯡꯗꯨ ꯍꯥꯏꯗꯤ ꯄꯨꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯔꯥꯏꯠ ꯇꯥꯏꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯥꯏꯖꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯀꯩꯝꯇ ꯍꯥꯏꯗꯤ ꯃꯇꯝ ꯊꯦꯡꯗꯕ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯍꯧꯅꯕ ꯍꯣꯠꯅꯍꯧ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯔꯥꯏꯠ ꯇꯥꯏꯝꯅꯤ ꯍꯥꯏꯖꯅꯤꯡꯉꯦꯕ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯇꯒꯤ ꯍꯦꯟꯅ ꯊꯦꯡꯊꯅ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯍꯌꯦꯡꯋꯥꯏ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯀꯅꯤꯕ ꯑꯗꯨꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯠꯅꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯁꯨ ꯗꯤꯖꯤꯇꯦꯜꯒꯤ ꯏꯔꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜꯗ ꯌꯥꯎꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯗꯤꯖꯤꯇꯦꯜ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯥꯔꯒꯦꯠ ꯃꯥꯔꯀꯦꯠꯇꯣ ꯄꯤꯛꯑꯝꯕ ꯄꯣꯠꯇꯣ ꯗꯤꯖꯤꯇꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦꯕ ꯆꯥꯎꯔꯛꯄ ꯑꯃ ꯄ꯭ꯂꯁ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯏꯔ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯊꯥꯏꯅꯗꯤ ꯀꯩꯗꯧꯔꯝꯃꯤ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯍꯥꯞꯄꯝꯃꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯥꯞꯄꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯛꯄ ꯖꯒꯥ ꯑꯃꯗ ꯌꯧꯕ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯋꯥꯔꯜꯗ ꯂꯩꯕ ꯑꯗꯒꯤ ꯑꯦꯅꯤ ꯄ꯭ꯂꯦꯁ ꯑꯃꯗ ꯂꯩꯕ ꯂꯣꯏꯅꯃꯛ ꯎꯕ ꯉꯝꯃꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯣꯏꯅ ꯄꯣꯠꯇꯣ ꯄꯥꯝ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯗꯤꯂꯤꯚꯔ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯣꯜꯂꯝꯃꯤꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯣꯠꯇꯣ ꯌꯣꯟꯕ ꯉꯝꯃꯦꯕ ꯉꯝꯃꯛꯀꯅꯦꯕ ꯁꯣꯏꯗꯅ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯃꯥꯡꯖꯕ ꯍꯥꯏꯕꯗꯣ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯅꯤꯡꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁ ꯆꯥꯎꯈꯠꯂꯛꯑꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯣꯗꯔꯟꯗ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯅꯕ ꯍꯣꯠꯅꯖꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 60 daysꯀꯤ ꯇꯤꯝꯗꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯨꯁ ꯇꯧꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯅꯤ ꯃꯣꯏꯗꯁꯨ ꯐꯪꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯩ ꯍꯥꯏ ꯋꯥꯈꯜꯂꯣꯟ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯍꯩꯖꯔꯤꯕ ꯄꯣꯠꯁꯤꯗ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯒ꯭ꯔꯣꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ very nice ꯀꯣ ꯃꯌꯥꯝ ꯀꯣ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯀꯣ ꯅꯤꯀꯦꯁꯇ ꯀꯣ ꯁꯤꯃꯛ
contact tꯧbiba adum yagani ko makhada khoi Nikesh ki phone number hapamge ko Nikesh ki link hapamge ko Nikesh adum ko any traditional business tawjariba chino amna modern way da kamaina convert tawdage hai matam da ko simak Nikesh da adum contact tawbiu ko adu Nikesh na pasana kyan tana pa ka do Nikesh so mina de has nangi kanu jibu haide service jibu tham da result pi bang ngodro thani da hainai da Nikesh yum mi ma am da kai message pini ado tasengna hadi mi kharadi hajalam be amram moi thapok to phangna bai dam da tham da result pi ge mi trang ani result pi ge ai mana sim masing hajalam mani ba ado khoi di dona kai dong to roi ba ram di makoi na hana lai ba business to khoi hana kadun hana nei na gani ba hadi karam ba wei da pu khala kan da kamain to won da ge habana sim masing khoi moi na lai ba business to kana khoi na kadun research to gani ba tor matam da hadi makoi competitor oina top lai ram masing do akoi na moi ga kamain overcome to ga da ge ha matam da moi do aina yam phandar lem po to moi aham ba da moi ga leng man na leng na ma thau tai ba adu to no khona ko da matam phadi changani ba chang ba je at least 2 months rang hai 3 months adu ki mong compulsory ora kani adu bo apoi tha ma de koi adi 6 months ki mong de ta chengna transform to ngam ni ba exactly adu bo apoi 6 months hai je ta chengna ngam moi da ko ta han hai jam na te ba koi hen dong na hai ra ba ni adu bo apoi na pi gi service ma'am da 6 months gi manung da mo yogi ma ta ni ba adu na yamna thuna result ngasi phangni hayeng phangni tham na phangni ha ba di adi apoi hai je de ngam moi da ko da hai je de ba ngam da ko ta ni ko hai je de chumi ma'am aduni ko haidi mina hita pasha pi as ai no ale hita nang business e skyrocket to aduma thajabiro nu ko oil do aduma so oil do kamain oil do no my business so kemta nei na khona do na hekta magi agency em lai re na hekta tham le ta skyrocket adu market ki my testing do kini research do kini adagi magi product yo do market validation do kini sium ma'am de pazana yeng am tung da ko khoi di minimum da for 6 months da compulsory 100% transform mo draw ni simdi chauna guarantee dum toroge so adu etarde Nikesh na sigi asai ma kitang mama mu sakala ge khoi network marketing da adu 2000 kya mo ide network marketing to me so 20 20 class 12 matam da so adu Nikesh naha oina sigi entrepreneur gi journey da chang project Nikesh hai kai wakhal no de chang ai no si entrepreneur ma oige ado entrepreneur ha hekta mathum ram khang da bududi hoi de adu ma stock to ro ko ai ju sana semja bani niyom chumna kamaina business to to no ai sabra ga da ado Nikesh kamaina chang ai no sigi entrepreneur gi journey si nungai bra ko adagi wa bra adagi mindset kari da legi dong no dedication chang bra haidi kari da to ga chang ino ba Nikesh na sigi journey ja tasengna akoi thaina mamangai da hadi akoina hogolong madam da kai khalam yaw tan koi si wa khalam de government job ma hai da ai police oi ba pam re do tasengna hadi di police oi ba pam ra hanga de oi ro hai da de ai tasengna oi ro na di hai ni ram di moi gi bu handan ha moi bu handan ha na te adu bo ai na ji o khal ai change sama la ko ni ba tasengna madam da tasengna entrepreneur ha ba je adu ma de tasengna koi dedication yam chang dedication tani adu ma de koi hard work chang ye ba tasengna haidi akoina mayamna ubiduje sidadi haidi result phang kan da ne ubiduje hogol ko matam da karam tan akoi puning thogat pilingai mi leite even ai family da leite ba adu bo ai ko khalla kai khale haidi makoi hai ba singja no ma ta no ma soidan ai proof tawni moi hai project proof tawni ai wakhala dum khanjai ba nice tasengna ai gi family sing da so haidi business to ba document to ba ai family ai da ai ka nam toy ba adu moi digital platform na chang da bana mon wa moi business sing sustainable ba ngam de adu ko sing je haidi tasengna ai mana haidi ka hani yumbi mo ga on track proof mo ga thoki ta ga di ai generation sing da business di oi da bani entrepreneur di oi da ban to tar ma thoki bani ha bana chim hai ho roi ba aduna ai proof mo oi na ba dam ta ai haidi ko na da ba ya de ba adu tasengna di akoina haidi government job to ma tan da di tasengna akoi hadi hard work tasengna changa ro sida imram di kan da kusidi entrepreneur di fail oi ba ba lakini ba sidi akoi to ko di ma success oi ni ha ba like ba adu ko ma tam da di to ba di thingna ni ba tasengna result di ko na ne phang thuje aduna akoi yam phona bam changi adu ba sida akoi to process da yam thajara akoi kana dedication to ta ga di haji ai na ngasi
40 ꯈꯔ ꯍꯦꯜꯂꯛꯄ ꯗꯦꯁꯤꯗ ꯉꯝꯃꯤꯁꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯈꯤꯕ ꯇꯥꯔꯒꯗꯤ 30 ꯗꯦꯁꯇ ꯉꯝꯈꯤꯕꯁꯨ ꯌꯥꯏꯅ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯗꯗꯤ ꯌꯥꯝꯅ ꯍꯣꯠꯅꯕꯝ ꯆꯪꯉꯦ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯥꯟꯗꯝꯗꯣ ꯊꯝꯃꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯕꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯅꯦ ꯌꯥꯝ ꯐꯖꯩꯀꯣ ꯅꯤꯀꯦꯁ ꯅꯪꯅ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯤꯀꯦꯁ ꯍꯣꯏ ꯐꯦꯃꯤꯂꯤꯗꯁꯨ ꯀꯀꯥ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯦꯁ ꯑꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯤꯀꯦꯁꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯃꯣꯏꯗꯁꯨ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯛꯀꯅꯤꯀꯣ ꯃꯥ ꯅꯤꯀꯦꯁꯅ ꯇꯧꯖꯩꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯏꯅꯦꯍꯦ ꯑꯗꯣ ꯅꯤꯀꯦꯁ ꯄ꯭ꯔꯨꯐ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯍꯣꯏ ꯐꯦꯃꯤꯂꯤꯗꯁꯨ ꯑꯗꯨꯒ ꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯇꯪ ꯄꯣꯏꯟꯠ ꯑꯃꯇꯪ ꯍꯥꯞꯆꯍꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔ ꯑꯣꯏꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯍꯧꯔꯛꯄꯒꯤ ꯃꯇꯝꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯚꯤꯖꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔꯁꯦ ꯑꯩꯈꯣꯏ ꯑꯦꯅꯤ ꯄ꯭ꯂꯦꯁ ꯑꯦꯅꯤꯋꯦꯔꯗ ꯇꯧꯕ ꯌꯥꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯑꯃ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯕꯟ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕꯕꯨ ꯅꯦꯠꯇꯪ ꯐꯪꯉꯗꯤ ꯌꯥꯔꯦ ꯅꯦꯠꯇꯪ ꯐꯪꯉꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯍꯥꯏꯗꯤ ꯖꯒꯥ ꯑꯃꯗꯤ ꯆꯠ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯛꯄ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯕꯥꯎꯟ ꯇꯧꯔꯒ ꯂꯩꯔꯔꯣꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯚꯦꯀꯦꯁꯟ ꯍꯥꯏꯔꯒ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯚꯦꯀꯦꯁꯟ ꯆꯠꯄ ꯑꯗꯨꯝ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡ ꯃꯇꯝ ꯆꯠꯂꯁꯨ ꯍꯦꯛꯇ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯂꯦꯞꯇꯣꯞ ꯑꯃ ꯄꯥꯏꯈ꯭ꯔꯗꯤ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠ ꯐꯪꯉꯗꯤ ꯑꯩꯈꯣꯏ ꯑꯦꯅꯤꯋꯦꯔꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯉꯝꯃꯦꯕ ꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯗꯤ ꯑꯩ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯔ ꯑꯃ ꯑꯣꯏꯕꯁꯦ ꯏꯁꯥꯅ ꯑꯩ ꯁꯤꯗ ꯌꯥꯝ ꯍꯥꯏꯗꯤ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯁꯤꯗꯁꯨ ꯇꯁꯦꯡꯅ ꯁꯤꯁꯦ ꯔꯥꯏꯠ ꯄ꯭ꯂꯦꯠꯐꯣꯝꯅꯦꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯄꯩꯁꯥ ꯌꯥꯝꯅ ꯍꯦꯛꯇ ꯂꯥꯛ ꯏꯟꯚꯦꯁ ꯇꯧꯔꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯕꯤꯖꯤꯅꯦꯁꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯂꯦꯞꯇꯣꯞ ꯑꯃ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯀꯣ ꯗꯦꯛꯁꯇꯣꯞꯄꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠ ꯍꯧꯖꯤꯛ ꯅꯤꯀꯦꯁꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤꯀꯣ ꯏꯟꯇꯔꯅꯦꯠ ꯑꯃ ꯀꯅꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯦꯅꯤꯋꯦꯔ ꯑꯦꯅꯤ ꯄ꯭ꯂꯦꯁꯇꯒꯤ ꯅꯍꯥ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯌꯥꯗꯧꯔꯕꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤꯗꯤ ꯀꯣ ꯑꯦꯁ ꯑ ꯁ꯭ꯇꯨꯗꯦꯟ ꯑꯦꯁ ꯑ ꯌꯨꯠ ꯑꯦꯁ ꯑ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯁꯅꯨ ꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯁꯨ ꯑꯩ ꯆꯥꯅꯩꯅ ꯍꯥꯏꯖꯒꯦꯕ ꯀꯩꯒꯤꯅೋ ꯍꯥꯏꯕ ꯃꯇꯝꯗ ꯀꯣ ꯑꯩꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯕꯤꯖꯤꯅꯦꯁ ꯍꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯧꯕ ꯌꯥꯅꯤ ꯍꯣꯏ ꯃꯤꯅꯤꯃꯝꯗ ꯂꯦꯞꯇꯣꯞ ꯑꯃ ꯀꯣ ꯑꯗꯒꯤ ꯐꯣꯟ ꯑꯃ ꯀꯣ ꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕꯗꯤ ꯌꯥꯔꯔꯣꯏ ꯀꯣ ꯍꯥꯏꯗꯤ ꯃꯥꯔꯀꯦꯇꯔꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯇꯉꯥꯏ ꯐꯗꯕ ꯇꯨꯜꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯅꯤꯀꯦꯁꯅ ꯑꯍꯥꯟꯕ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯆꯪꯕ ꯍꯧꯕ ꯃꯇꯝꯗ ꯂꯥꯛꯀꯤ ꯏꯟꯚꯦꯁꯃꯦꯟ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥꯅꯦ ꯅꯤꯀꯦꯁ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯁꯨ ꯋꯥꯈꯜ ꯌꯥꯝ ꯆꯃꯝꯅꯕꯅꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯂꯨꯄꯥ ꯀꯌꯥ ꯏꯟꯚꯦꯁ ꯇꯧꯔꯤꯅꯣ ꯑꯃ ꯇꯧꯔꯤꯅꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕ ꯍꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕ ꯍꯥꯏꯕꯨ ꯏꯁꯥꯅ ꯁꯦꯜꯐ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕ ꯍꯥꯏꯗꯤ ꯑꯅꯧꯕ ꯁ꯭ꯀꯤꯜꯁ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯗ ꯁꯤꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯥꯈ 5 ꯊꯥꯗꯔꯅꯤ 50,000 ꯊꯥꯗꯔꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤꯗ ꯀꯩꯝꯇ ꯂꯩꯇꯦ ꯏꯁꯥꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯇ ꯌꯥꯎꯕꯒꯤ ꯑꯩꯈꯣꯏꯗ ꯏꯁꯥꯗ ꯁꯦꯜꯐ ꯏꯟꯚꯦꯁ ꯇꯧꯕꯗꯣ ꯃꯉꯥꯏꯔꯦ ꯁꯤꯗ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯀꯩꯝꯇ ꯂꯩꯇꯦ ꯁꯤꯗ ꯃꯥꯅꯦ ꯑꯗꯣ ꯅꯤꯀꯦꯁ ꯍꯧꯖꯤꯛ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯗꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯤꯀꯦꯁꯅ ꯁꯤꯒꯤ ꯀꯩꯅꯣꯒꯤ 60 days ꯆꯦꯂꯦꯟꯖꯁꯦ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯅꯤꯀꯦꯁꯇ ꯍꯥꯏꯗꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯈꯤꯒꯦꯕ ꯅꯤꯀꯦꯁꯀꯤ ꯂꯥꯏꯐꯇ ꯂꯩꯗꯅ ꯑꯩꯅ ꯅꯍꯥꯟꯒꯩ ꯂꯩꯖꯔꯝꯕꯗꯨꯒ ꯁꯤ 6 daysꯁꯦꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤ ꯅꯨꯃꯤꯠ 19 ꯉꯥꯏꯔꯦ 19 ꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏ 6 days ꯆꯦꯂꯦꯟꯖꯁꯦ ꯑꯗꯣ ꯁꯤꯒꯤ 60 days ꯆꯦꯂꯦꯟꯖꯇꯒꯤ ꯅꯤꯀꯦꯁꯅ ꯀꯔꯤꯗꯤ ꯂꯦꯁꯟ ꯇꯝꯍꯧꯏ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯗꯅ ꯁꯤꯗ ꯑꯩꯅ ꯂꯦꯁꯟ ꯂꯔꯟ ꯇꯧꯍꯧꯕꯁꯦ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃꯁꯦ ꯍꯧꯕ ꯃꯇꯝꯗ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯄꯤꯔꯤꯕ ꯅꯣꯝꯁꯇꯣ ꯑꯩꯈꯣꯏ ꯐꯖꯅ ꯐꯣꯂꯣ ꯇꯧꯔ ꯆꯠꯀꯗꯕꯅꯦꯕ ꯃꯗꯨꯅ ꯍꯌꯦꯡꯋꯥꯏ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ 60 daysꯁꯤꯗ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯛ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯤꯡꯒꯗꯕ ꯃꯑꯣꯡꯗꯅꯦ ꯑꯩꯈꯣꯏꯅ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚꯦꯜ ꯑꯣꯏꯅꯕ ꯄꯣꯠꯇꯅꯦꯕ ꯏꯚꯟ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏꯇꯥꯔꯗꯤ ꯅꯦꯚꯔ ꯕꯤ ꯕ꯭ꯔꯣꯛ ꯑꯒꯦꯟ ꯍꯥꯏꯕꯁꯦ ꯁꯤ ꯑꯃ ꯌꯥꯎꯋꯦꯕ ꯁꯤꯗ ꯌꯥꯎꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯄꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯏꯊꯤꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯁ꯭ꯇꯦꯟ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯏꯁꯨ ꯃꯥꯏꯊꯤꯕꯗꯤ ꯃꯥꯏꯊꯤꯔꯔꯣꯏ ꯑꯗꯨꯅ ꯁꯤꯗꯩꯗꯤ ꯂꯔꯟ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯗ ꯃꯈꯣꯏꯒꯤ ꯆꯪꯉꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯕꯤꯔꯛꯄ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯦꯟ ꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅꯃꯛ ꯍꯩꯔꯅꯤꯕ ꯑꯗꯨꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯣ ꯃꯈꯣꯏ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯑꯅꯤꯕ ꯑꯗꯨꯒ ꯁꯤꯗ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯣꯠ ꯇꯥꯛꯇꯦꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯣꯡ ꯇꯔꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯍꯥꯏꯕꯗꯤ ꯁꯤꯗ ꯇꯥꯛꯂꯛꯀꯅꯤꯕ ꯁꯤꯗ ꯇꯥꯛꯄꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯅꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯁꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯦꯁ ꯇꯧꯕ ꯉꯝꯃꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯗꯞ ꯇꯧꯕ ꯉꯝꯃꯅꯤꯕ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯑꯃꯗ ꯃꯥꯅꯦ ꯅꯤꯀꯦꯁ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯀꯣ ꯑꯗꯣ ꯅꯤꯀꯦꯁ ꯂꯣꯏꯁꯤꯜꯂꯛꯄꯗ
ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯃꯌꯥꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯅꯒ ꯇꯧꯖꯩꯁꯦ ꯃꯣꯏꯅ ꯂꯩꯗꯅ ꯃꯣꯏꯗꯤ ꯌꯥꯝꯅ ꯐꯖꯅ ꯉꯥꯡꯕ ꯍꯩ ꯑꯗꯨ ꯍꯩ ꯃꯣꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯖꯅ ꯂꯩꯔꯦ ꯃꯣꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯤꯗ ꯅꯤꯀꯦꯁꯅꯀꯣ ꯑꯦꯁ ꯑꯦ ꯆꯝꯕ ꯑꯦꯁ ꯑꯦ ꯕꯤꯒꯤꯅꯔ ꯑꯃꯗ ꯀꯣ ꯅꯤꯀꯦꯁꯅ ꯋꯥꯠ ꯑꯦꯗꯚꯥꯏꯁ ꯀꯣ ꯍꯥꯏꯗꯤ ꯀꯩ ꯄꯤꯅꯤꯡꯉꯤ ꯅꯤꯀꯦꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗ ꯅꯤꯀꯦꯁꯀꯤ ꯑꯣꯏꯕ ꯀꯣ ꯑꯦꯗꯚꯥꯏꯁ ꯑꯃ ꯀꯣ ꯄꯣꯏꯟ 3 ꯈꯤꯇꯪ ꯅꯤꯀꯦꯁꯅ ꯊꯝꯕꯤꯔꯝꯃꯣ ꯑꯩꯅ ꯍꯥꯏꯗꯤ ꯍꯧꯒꯠꯂꯤꯕ ꯌꯨꯠꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯑꯗꯩ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯊꯣꯛꯄ ꯍꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯩꯔꯒ ꯂꯥꯛꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯔ ꯍꯩꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯃꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯗꯨꯗ ꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯍꯩꯇꯦ ꯍꯩꯇꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯏꯁꯦ ꯁꯨꯡꯍꯩ ꯍꯩꯇ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏꯕꯨ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯥꯖ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯒꯅꯤꯕ ꯑꯗꯨꯅ ꯑꯃ ꯍꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯂꯣꯏꯅꯃꯛ ꯍꯩ ꯂꯩꯔꯝꯃꯦ ꯈꯖꯤꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯗꯕꯗꯒꯤ ꯍꯩꯇꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯦꯛ ꯚꯤꯗꯤꯑꯣꯁꯤꯕꯨ उभिरिबसिंसु हाइनिंगी अदुम हाइदि अदुम सु केमता हाइदि लेजर तारसु अदुम ngasimak changa अदुम अखोय वीडियो क्लास से अदुम याव मतमदा खजि सेंपन हायंग वाय अपन पाम रिजल्ट दो हाइदि अदुम योब ngamniba ऐसी हाइजनी ओके श्याम नुंगाई को अदो मैम आई निकेश की असेंबो वरी हम जो आई तमजरके निकेश का हानबा आइगा पाव खोंगगी मतम से मैम निकेशना यूट्यूब चैनल दगी आइगी कम्युनिटी यार खान नंबर का लोंगना खान आई कुइरे को डिसेंबर जनवरी दाई ओरंगनी निकेश पानी उनाबो जनवरी दाई मानी को अदो निकेश के हम थॉय योगे मतमदुदा नम खोई इरिबाक से जो लान जो कलम नी जो थाजे जनवरी दाई जो कन दाइने कल्ली को अदाई मतमदुदा निकेश नोमा दिनमदा लाई को आई ने युमदा लाई कांदा निकेश लाई फजना फमिनार कांदा माजु अहम लाखो मतमदा इंगाव ngaweबा हाइदि करी तौदिनो को मा सेल्स बुदी यामना पामजबा को हाइदि मा सारी सेल्स याम पामेना हार लाइने वानी फजना फमिनार कांदा वरी वताइगा सानादना खोतना इना हंगे निकेशदा निकेश नंग सेल्स याम पामजे कई मरमगिनो ना हायुने को निकेश दम खुमदरे माजु को याम यंग ओइबा टैलेंटेड ओइबनी मैम सी मसे ngaige निकेश याम थीना टैलेंटेड ओइ को याम इंस्पायर ओइबा को कनोने यंग मैन को यंग एंटरप्रेन्योर को मणिपुर दे स्माइना नौना को स्माइना थोगलगा कनागुम मगी को मंगोंदे हेनबा सिदा अंगांग हाइबो लेते अहन हाइबो लेते को बिजनेस तदी नंगना हाइजरिबा नॉलेज माना खंगमद्रदी यू आर अ टीचर को फना सीनियर ओइसनु अंगांग ओइसनु नंगोंदा ताकपीबा ngamba मीदुदी को मा ओजावर को सिदैदा इगो लेनादना को माना सहोत्क्रे मादी अंगांगनी मान ताकपा अदुमाइन खल्लगदी म्याम खोई इरेबाक्से सहोपदा दुकी मतिक वानी को नॉलेज सिदी शेयर तौबियोबा नंगी नॉलेज सम शेयर तौगी मतमदा को मागी पुंसिदा अदुकी मतिक अहोंबा लाकनी चेंज लाकनी तौबियो अदो आइडिया फजबदी पुतो आइडिया डजन को अदुइदुना पैसा पाइनी खनबिरनो आइडिया दुदगी कन्वर्ट ओंथोगा एग्जीक्यूशन तौबा ngamba रिजल्ट पीबा ngambदुदी पैसा पाइ सि लाइरोय को एग्जीक्यूशन तौबजे को सि अयोनदी सिदने पैसा ले दुस आइडिया दि मिपुम खुदि मक्कलरनी ज्ञान लौसिंग को अयोनदी स्किल जे याम थी फोकस तौय स्किल हाइबदो थबक तौबा ngamba मिदुनेबा आइना को अदुदी कंबसे पैसा तानीबा सि सोइद्रबने 100% ने स्कूल कॉलेज को तमईबा अखोइना मही लौसिंग ज्ञान दैट्स कॉल्ड नॉलेज को मैम अदुगा सिदैदा अइना स्किल दा प्रायोरिटी पीसना कइनो नंगी पुंसीदा करिगुम्बा अमा नहांगना हाइजगी तारगदी इत्पदुम ngमदो अदुना मैम यारगदिने करिगुम्बा अमतंग ओरसु हाइबियु को अदो आई एनी को स्टूडेंट ओइसनु मोइदगी तंबियु को मैम लाइफ दुम चेंज सोनी मैं ओवर डिलीवर तौरकनी और विल स्टिक टू द आवर मिशन अदुना मैम निकेश को वन लास्ट वर्ड को सिगी येंबिरिबा इचिनाउ मैम जिदा को नंगी ओबा मोन अमतंग थंबिरम निकेश मैम रसलपदा आइना हाजनी बुवा हाइदागदी वीडियो से येंगुर मतमदा हाइदि स्किल लेबो बोरो लेतबो बोरो तसेंगना हाना ले स्किल लेरमसु फरे लेमदसु फरे सोने लेरमदा बोय तारासु
CDS class yaw matam dana sida phangde skill amatang natiu mayam phanga sakhani ba tasina isha wokta khangwa hai tare isha de khanjaru matam da isha da ngak padi phawni ba sumai haidana tar sudum hadi mayam hai sakhani ba tawu haida kadi tawsira tawsira ningjing mangding tawlai ta di yawai ba adu just tawgi khan tar di khoi thapong ang thokpa khona pam poto adu tasina manipur di khoi sana tambam hai to dong leite adu tasina khoi poti edi example oina khoi dum hai process thajara la pani hoji swan chip to ngam mani ba adu modom su kari ba process ya thajara matum da ngasi ma dum hai thabo hokta gadi engon de han su adum chip to ngam mani ba tasi adu wakal khantara ga leita bida just apana pam ta di just ngasi ma dum action to bina ba ajani ngai adi sum khantara ta di kemta upai kem lei roi ba yam nungai ko sigi ko Nikesh na khoi da matam PV dana ko da ismana wari ga sanai sa du kimating nungai ko sigi podcast da myam na ko sidagi kari lesson tamuge I have do sana tabi ro adu comment up sana ibiramo ai Nikesh ke information jo hapcharam ge ko Nikesh ta reach to view myam ko adu ga yargadi ko myam sida han hebulaite ngang hebulaite ko khoi knowledge sana share to minarga khoi Manipur haba malaba se khoi chokut minase khoi na thokchar issue मैम की दमक्तनी को आई हाइब लेते आई एनी स्टूडेंट मो सुनु अदे अतोप मेंटर अपाव मैम जु लै को कोई मैम जु कुंजल लगा को फसबा अमा कोई की इकोसिस्टम माइ ताय कोई हब अमा कोई मणिपुर स्माइन थोकी तारगदी मैम को मणिपुर दी को मीटिंग सागदी लिंगजेल जो हम खाबनी अदना खोइनबु तौगे हाइ तारगदी केलबि ngam स्पोर्ट्स खदा नते अतोप फिल्म मैम दसु को कोइन हाइजरी मैम से इंटरनेशनल लेवल दा पुथरोप ngam तारगदी को याम थिना प्राउड ओइगदबा moment or only for the box. So Nikesh, thank you very much for coming this podcast. Nikesh, my pack boy view zip line number the nangi first call sales 1,50,000 to with na. So the hena call my pack boy view Nikesh ki journey da don't see go one with the Nikesh call and anything nang reach out to momentum da call for dum laini Asur Academy dum laini si Manipur da dedicated over ayo na di si business school ne na ai hajaning imam icham chamba school di oi ko sida noina phanglu se world class kamaina product creator kani kamaina any business owner amaga wari sana de aduki matik line ni adu nangonda skill what pati sunai le roi na any skill no available oi ni same day promise to in terms of digital marketing. So Nikesh ko ngasi di ma'am ko kainer si. So thank you everyone. Sigi channel se मैम यारदी subscribe to birmo like to so na pam any question related to digital marketing मैम drop to birmo. I'll see you in next video. Thank you everyone. Appreciate it.